Dada, Dadao, ho Dadao. हाँ क्या है क्या ꯑꯩꯒꯤ ꯅꯥꯀꯊꯦꯡ ꯍꯥꯞꯄꯤꯔꯣꯏꯗ꯭ꯔꯣ? ꯑꯩꯒꯤꯗꯤ ꯄꯤꯔꯣꯏꯗ꯭ꯔꯣ? ꯑꯩꯒꯤ ꯍꯥꯟꯅ ꯈꯨꯝꯃꯣꯕ. Ladies first. ꯑꯩꯒꯤ ꯍꯥꯟꯅ ꯈꯨꯝꯃꯨ. Zen first. ꯍꯣꯔꯦꯟ ꯂꯥꯛꯇ ꯂꯥꯛꯑꯣ. 이승 ꯍꯩꯖꯟꯒꯦꯕ. ꯐꯅ ꯑꯗꯨꯝ ꯐꯔꯦꯅꯦ ꯑꯗꯨꯗꯤ. 이승 ꯇꯥꯡꯉꯀꯥꯟꯁꯤꯗ ꯋꯥꯇꯔ ꯇꯦꯡ ꯑꯣꯏꯅ ꯄꯤꯔꯛꯑꯣ. ꯑꯩꯒꯤ ꯅꯥꯀꯊꯦꯡꯒꯤ. ꯉꯁꯤꯗꯤ ꯍꯣꯔꯦꯟꯗꯤ ꯅꯨꯡꯉꯥꯏꯅꯤ ꯀꯣꯏꯕ ꯆꯠꯂꯨꯒꯦ. ꯀꯥꯏꯗ? ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ. ꯆꯠꯂꯣ. ꯅꯨꯡꯉꯥꯏꯅꯤ. ꯀꯩꯗꯧꯗꯣꯏꯕ? ꯍꯥ? ꯀꯩꯗꯧꯗꯣꯏꯅꯣꯕ? ꯏꯅꯥꯛꯇ ꯄꯨꯜꯂꯒ ꯊꯝꯗꯣꯏꯕ. ꯏꯁ ꯉꯝꯖꯒꯗ꯭ꯔꯣ? ꯉꯝꯅꯤ. ꯌꯦꯡ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ. ꯆꯠꯂꯨ. ꯑꯩꯁꯨ ꯉꯁꯤꯗꯤ ꯂꯥꯡꯊꯔꯨꯒꯦ. ꯀꯥꯏꯗ? ꯀꯅꯥꯒ? ꯀꯩꯗꯧꯕꯒꯤ? ꯌꯥꯔꯣꯏ ꯆꯠꯄ. ꯅꯪꯗꯤ ꯌꯥꯔꯒ ꯑꯩꯗꯤ ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯕ? ꯎꯁꯤꯗꯤꯖꯣ. ꯑꯁ ꯈꯪꯗꯦ. ꯁꯨꯡꯌꯥ ꯌꯥꯔꯣꯏ. ꯅꯪꯗꯤ ꯌꯥꯕ꯭ꯔꯣ? ꯅꯨꯄꯤ ꯅꯪ ꯂꯝ ꯍꯦꯟꯖꯅꯨ. ꯀꯩꯗꯧꯗꯣꯏꯕ? ꯂꯝ ꯍꯦꯜꯂꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯁꯜꯂꯦꯗꯅ. ꯎꯄꯥꯏ ꯂꯩꯇꯦ. ꯑꯩ ꯊꯥꯛꯄ ꯉꯝꯃꯗ꯭ꯔꯣ? ꯏꯁ ꯑꯩꯁꯦ ꯅꯨꯄꯥꯅꯤ ꯀꯩꯅꯣ. ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ. ꯆꯦꯜꯂꯁꯤꯔꯣ? ꯍꯥ? ꯆꯦꯜꯂꯁꯤꯔꯣꯕ? ꯌꯥꯖꯔꯦ.